Hi ma'am, ngasi di ko farm dagi horage ko farm da nungdang lakpane do mai than bagi siji nung tabada loina nopthare komdare ne sujalline farm gi light se yam phajana di dum ngan bani nungdang gi view ni sina maning lom de ma thale mamang lom da ahum ma thale duna anambana di light se ngale ko aduna light ngalagadi nungaidana dugi light se ni fitting tawre dagi yumda halae ko yumda halae sigi hangdong je yam nungsiba wari am laye bako akhoi yumda akhoi thangnaba mi mana maje kaidino khangdana lakpa hangdong ne bako ada hangdong je moina hangdong je loiningde na drain da thadaraba haidare shijarasanu na da akhoi inempokna nungaide na drain dagi khullaga chamthoga pusalakpa hangdong ne ba adugi matik maje molle ko pairiba kholiba tawje ma kemta haide adugi matik maje monjaye bako da aina nungaidana sida puraga lakpane yumda hangdong ama lay macha kokbe hangdong ahum amchu lay hangdong mari sureba duna maje kano to aina sida pura lakpane do ichan baje yam luda tawjabane dugi nandana khotana tawrijo kemta hairoi duna puraga lakpada ju aina pammaga lakpada kem khote bako do moi dada jida chalak tawje khoche chanarani ngai tawraga dum khande yam molle ada nungsidana sum video macha amna mawri mai punsi je hadi shijarasanu na langthorakpa ne bada drain du da irakna shijarasanu na da akhoi imana pusalakpa ne ando sida mu aina puraga lae ko yam nungsibane tu pi yamna pitu pi cha khaga di chaba haire chalak yam sananinge ba maje ado nganu chadaba koire na nganu amasu leire bako aduna nganu je akhoi saina semba khopa tawgre nganu je ado nganu je khadi lire bako ado thau ko sum am thoe aduna semba khopa ready tawgre sijina ikai thabi ka thangjinga ama med ke na ready tawre aduga sina nganu thongba changadaba machal singse loi leire ko aduga khang thang kale khang sarakadore no chak suna kanda thonge aduna sa do semba loire sida pire sa je am kalle makuga je am kalle adu nganu oi kallaga di rum kalla ju kana nganu di liraga hawi dana adu ai thongba hawgatle adu mayamna thongiba khothong ni da haidra ju mayam khangna lera pone da nganu jidi yendo to ni sa da bin kha special oina khanjaba do yengba ko ngai ten chai na sidi papa na sa de duna ngasidi phajana thongo na khoi saina thongi kana chanam tilo sumaina hana ngawle ko sije kha brown orokti bo ngawde ni duga khamin sinje hapchalaji khara masu langjale sumaina tomato hana hapajina sada yam hawe heliko kona thakpadu budi aduna sumaina maje patibo dum si thawgi ga ngawhawra doini ba aduna anama changjang thong matamda aidi khamisin hapaji sumaina thaw ngawu matamda dum hape duga samaroi kitang ama hapchange duga sina mix ne loina sura ina takhairabani ko duga garam masala khatang hape duga ot pirasi ot pagi di lepe adi na tra hawgera ot pagi di kaida hangurani dum kha ochani haidar anduna brown oisale ko sida thum machu adagi morok machu hapjale jang ni changada ba chang du loi thai amu thai ngai no ko aduna sije dum thau ma thaka khala ti bo ngawdini adu smile leire sa hapjamba yara ni ko sumaina thongi aina thongbadi adu mayam di kamain thongnage duna sa je hapjalaje saje yam phajabane piece
ꯉꯥꯡꯁꯪ ꯉꯥꯡꯉꯗꯅ ꯑꯗꯨ ꯉꯥꯅꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯂꯩꯔꯒ ꯆꯥꯕꯗꯤ ꯑꯗꯨꯝ ꯇꯥꯡꯉꯤꯗꯅ ꯌꯨꯝꯗ ꯈꯔ ꯂꯣꯏꯕꯅꯦ ꯆꯥꯅꯤꯡꯕꯀꯥꯟꯗ ꯆꯥꯅꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯂꯣꯏ ꯑꯗꯣ ꯆꯥꯎ ꯌꯥꯗꯗꯅ ꯂꯩꯔꯦ ꯉꯥꯅꯨꯁꯦ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯝꯅꯩꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯃꯈꯨꯝꯁꯦ ꯈꯨꯝꯗꯣꯏꯅꯦꯕ ꯑꯗꯣ ꯀꯤꯂꯣ 1.5ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤ ꯈꯥꯡꯁꯦ ꯀꯤꯂꯣ 1.5ꯗꯤ ꯆꯟꯕꯅꯦꯕ ꯑꯗꯣ 1.5 ꯈꯤꯇꯪꯗꯤ ꯊꯕꯥꯠꯇ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯁꯥꯋꯣ ꯀꯩꯋꯣ ꯍꯥꯏꯗꯤ ꯆꯥꯎꯅ ꯀꯛꯄꯁꯤꯅ ꯁ꯭ꯄꯦꯁꯁꯦ ꯀꯜꯂꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯂꯨꯒ ꯀꯩꯝꯇ ꯍꯥꯞꯄꯔꯣꯏ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯒꯗꯕꯅꯤ ꯑꯗꯣ ꯃꯁꯥꯁꯦ ꯍꯥꯞꯄꯒꯤ ꯋꯥꯅꯤ ꯑꯗꯨ ꯀꯟꯕꯅꯤꯅ ꯁꯥꯏꯕꯕꯨ ꯉꯝꯗꯣꯔꯤꯕ ꯈꯪꯗꯦꯗ ꯑꯗꯨꯃꯥꯏꯅ ꯊꯣꯡꯖꯜꯂꯦ ꯀꯨꯞꯁꯜꯂꯒ ꯃꯍꯤ ꯊꯣꯛꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯑꯗ ꯏꯟꯖꯥꯡ ꯊꯣꯡꯕ ꯉꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯀꯥꯏꯊꯕꯤꯁꯦ ꯑꯃꯨꯛ ꯑꯩꯁꯦ ꯁꯣꯏꯔꯤꯅꯦꯕ ꯁꯤ ꯏꯀꯥꯏꯊꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯀꯥꯏꯊꯕꯤ ꯑꯃ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯕ꯭ꯔꯤꯠ ꯃꯥꯜꯂꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯕ꯭ꯔꯤꯠ ꯃꯥꯜꯂꯦꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯃꯇꯥꯡꯁꯤ ꯁꯥꯡꯅ ꯄꯥꯜꯂꯦ ꯃꯅꯝꯁꯨ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯞ ꯁꯣꯏꯕ ꯍꯧꯔꯤꯅꯦ ꯊꯥꯡꯖꯤꯡꯁꯤꯒ ꯎꯃꯣꯔꯣꯛꯁꯤꯒ ꯀꯂꯦꯖꯥꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯃꯦꯠꯁꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯁꯣꯏꯕ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯒꯤ ꯍꯤꯟꯖꯥꯡꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯍꯤꯗꯣ ꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯃꯈꯨꯝꯁꯦ ꯍꯥꯡꯇꯣꯛꯑꯦ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯎꯃꯣꯔꯣꯛ ꯑꯆꯧꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯎꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯉꯥꯡꯁꯪꯒ ꯉꯥꯡꯉꯒ ꯎꯃꯣꯔꯣꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯎꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯍꯤ ꯊꯣꯛꯄꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯄ ꯊꯥꯎꯗꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯁꯦ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯑꯗꯨꯝ ꯉꯧꯋꯦꯕꯀꯣ ꯑꯗꯨ ꯑꯃꯒ ꯈꯨꯊꯣꯡꯕꯗꯤ ꯃꯥꯟꯅꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯁꯥꯁꯦ ꯂꯣꯏꯅ ꯎꯏꯁꯜꯂꯦ ꯊꯥꯎꯁꯦ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯃꯁꯥꯗꯒꯤ ꯊꯣꯛꯄ ꯃꯍꯤ ꯅꯨꯡ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯦꯔꯦꯛ ꯂꯥꯎꯒꯩ ꯉꯧꯋꯦꯕꯀꯣ ꯉꯧꯕ ꯌꯥꯕ ꯉꯧꯔꯦ ꯌꯦꯟ ꯊꯣꯡꯕꯒ ꯑꯣꯏꯗꯤ ꯉꯁꯥꯏ ꯂꯣꯏꯔꯅꯤ ꯉꯥꯅꯨ ꯊꯣꯡꯕꯗꯤ ꯀꯨꯏꯌꯦꯕꯀꯣ ꯑꯗꯣ ꯉꯧꯕ ꯌꯥꯕ ꯉꯧꯔꯦ ꯑꯗꯨꯒ ꯃꯔꯣꯏ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯒꯤ ꯃꯆꯜ ꯅꯨꯡꯖꯜ ꯂꯣꯏ ꯍꯥꯞꯄꯦꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯃꯤꯅꯤꯠ 3-4ꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯉꯧꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯉꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯥꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯟꯁꯦ ꯄ꯭ꯔꯦꯛ ꯂꯥꯎꯕꯅꯦꯕ ꯑꯗꯨ ꯆꯥꯡꯗꯨꯕꯨ ꯉꯧꯔꯒ ꯃꯍꯤ ꯍꯥꯞꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯅꯝꯕ ꯃꯇꯝ ꯊꯣꯡꯕ ꯊꯥꯛꯄꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯉꯧꯕꯁꯤꯗ ꯃꯃꯨꯟ ꯐꯥꯅ ꯉꯧꯍꯧꯗ꯭ꯔꯒꯗꯤ ꯏꯟꯖꯥꯡ ꯃꯍꯤ ꯍꯥꯄꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯥꯗꯨꯗ ꯃꯍꯥꯎꯗꯣ ꯆꯪꯗꯦꯕꯀꯣ ꯃꯍꯤꯗꯨꯗ ꯂꯣꯏ ꯆꯠꯈ꯭ꯔꯒ ꯁꯥꯗꯣ ꯏꯆꯝ ꯆꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯤꯅꯤꯠ 3-4ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯣꯠꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯩꯅ ꯏꯟꯗꯛꯁꯟꯗ ꯊꯥꯡꯒꯠꯂꯤꯀꯣ ꯑꯏꯪꯕ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯩꯖꯜꯂꯦ 1 ꯇꯥꯏꯝꯗ ꯑꯗꯨꯝ ꯂꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯐꯖꯅ ꯉꯧꯈꯤꯕꯅꯤꯅ ꯃꯍꯤꯁꯦ ꯀꯩꯁꯨ ꯑꯅꯤꯔꯛ ꯍꯥꯞꯅꯕꯒꯤ ꯃꯊꯧ ꯑꯣꯏꯗꯦꯕꯀோ ꯑꯗꯨꯅ ꯍꯥꯏꯗꯤ 80%ꯒꯨꯝꯕꯗꯤ ꯃꯨꯜꯂꯕ ꯄꯣꯠꯅꯦꯕ ꯉꯧꯕꯗꯨꯗ ꯑꯗꯨꯅ ꯃꯍꯤꯁꯦ ꯑꯩꯗꯤ 1 ꯇꯥꯏꯝꯗ ꯂꯣꯏꯅꯕ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯁꯤ ꯁꯧꯒꯠꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯁꯧꯒꯠꯂꯛꯑꯦꯀꯣ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯅꯤꯅ ꯑꯗꯣ ꯀꯥꯂꯦꯖꯥꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯁꯤꯅꯦ ꯏꯀꯥꯏꯊꯕꯤꯁꯤꯅꯦ ꯑꯩ ꯃꯦꯠꯂꯦꯕꯀꯣ ꯊꯥꯡꯖꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯀꯣ ꯀꯩꯊꯦꯜꯗꯕꯨ ꯆꯠꯂꯁꯨ ꯄꯣꯠꯐꯝꯗꯕꯨ ꯆꯠꯂꯕꯁꯨ ꯊꯥꯡꯖꯤꯡꯁꯦ ꯍꯦꯛ ꯂꯩꯔꯝꯕꯗ ꯑꯩ ꯂꯩꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯄꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯉꯥ ꯆꯥꯗꯣꯏꯁꯨ ꯑꯩ ꯊꯥꯡꯖꯤꯡ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅꯗꯤ ꯌꯥꯝ ꯁꯥꯎꯋꯦ ꯃꯣꯏ ꯊꯕꯛꯀ ꯍꯜꯂꯛꯄꯗ ꯊꯥꯡꯖꯤꯡꯒ ꯃꯦꯠꯂꯝꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯨꯟꯅ ꯇꯣꯠꯄꯤꯔꯅꯤ ꯃꯣꯔꯣꯛꯁꯤ ꯁꯥꯗꯧꯕꯕꯨ ꯃꯥꯟꯗꯦꯗ ꯍꯥꯏꯗꯤ ꯃꯣꯔꯣꯛꯁꯦ ꯉꯥꯡꯕ ꯌꯧꯗꯦꯕ ꯑꯗꯨ ꯐꯖꯅ ꯃꯦꯠꯂꯦꯀꯣ ꯑꯗꯨ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯤ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯈꯔꯕꯨꯗꯤ ꯌꯥꯎꯍꯜꯂꯅꯤ ꯃꯍꯤ ꯇꯣꯠꯅꯕ ꯈꯔ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯤꯔꯝꯃꯣ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯗꯣ
Kape. Toijam. Toijam. Kakana. Kape. Kakana ko tumo ko. Mama panik sih kakak tumle. Tum. Kakana. Maji tungri ko aina chak tolaga pijaraga maji mamit kadi cholaga kapira khangdi mathai nungai dira khangdi maji aigi phanek thamba jaga sigi makhaji da ma chongkhalaga tungre ko duna mayam video sai loijarage.